MPP gi chayetnaribasing waroisin purakpa ngamkhidre paumi phauba phajadaba wahi wata sizinarakhre ariba regional party ama oibagi mathakta matam amada mapangal yamna kalamba political party oriba Manipur People's Party gi chayetnaba ngasi suwaroisin purakpa ngamkhidre party asigi president oihanana bahonabada party asigi thaumising kanglup mungnabage chang hengalakle September 13 da miyoi khara khaknatana MPP की पार्टी ऑफिस चंब यादे हाइदुना थमलंबा अथिंगबा कोमथोकले हाइना सिविल जज सीनियर डिवीजन इम्फाल वेस्ट की हुकुम अदुकी मतुंगदा ngarang ayok pung 10 minute 30 rom tabada party asigi president की फम पूरी बनी हाइबा कांगलुप अहुमग पोलो ग्राउंड मनिंगदा लैबा पार्टी के ऑफिस ता लाकनखे अदुबु कांगलुप अहुम के मियोय सिंह संगसिन नरकपदा लाइसराम कृष्णदास के कांगबुना MPP ऑफिस ता हाना संगसिन दुना लैखिबदगे कृष्णचंद्र कोंथोकजम अपाबे लाई खुराम अमदे न्यूट्रल कांगबुगे मियोइसिंग मपांदा ngaiduna lainakhe कांगलुप अहुम की कांगबु सिंह यासिनबा पुरकनबा सिटी पुलिस की ऑफिस ता पुन्ना फमिनदुना खनखे खनबा दुकी मारकता MPP ऑफिस ता पाउलोबा चंगलुबा अखोई की थौदांग पाउमीदा लाइसरम कृष्णदास की कांगबुना करीगी पाउलोबा लाकलिबनो कनाना पाउलोबा लाउ हाइबगे कापखिबा फोटो सिंह मुथलु हाइना प्रेशर तौरखे थवोंगदु MPP गे का हेनबा थवोंगने प्रेस हाइबसी पाउलो रुलाउ हाइना कौद्रबसु पाउलो बचतपा याई डेमोक्रेसी चलिबा लैबाक असिदा पॉलिटिकल पार्टी अमना प्रेस की मियोय अमदा असिगुम्बा वाहि वाता सिजनबसी अफबा चटनबी नते मतुंगदा तौदनबा होनहनिंगे अयुकी पुंग 10 मिनिट 30 दगे नुमिदांग वाइरम पुंग 4 मिनिट 30 फाउबा मुंगनखिबा MPP की थोमी सिंह कोना थंगदा पार्टी ऑफिस ता मियोय अमतना मपु साधुना लैबा यारोय पुपनमक मपानदा थोहनगदबने हाइदुना कांगबु खरना हाइरकपदगी मनुंगदा लेरंबसिंग सिटी पुलिस पर्सनल सिंगना मपान थोखनखे नाकालामरोम द सिटी पुलिस ता मुगनरिबा कांगलुप सिंह वारी सानदुना पुलिस की माइकेदगे चयेनरिबा मुगनरिबा सिंह यासिननबा वाफम थमखे माइके अहुमगी ओइना सेंट्रल कमिटी गे थौमी सिंहगे अयाबा अमना प्रेसिडेंट खननबा पुखटपा कोर्ट की वारेप इनमिनबा याउना मतम कोइना होनरबा मतुंगदा वारोइसिन पुरकपा ngamdabadage मिफम लोइसनखे मखाताना सिक्योरिटी पर्सनल सिंगना MPP ऑफिस मखाताना एमिकेबल सोल्यूशन पुरक्त्रिब फाउबा ngaksenbagi thabak chathakhe लोकताकता फ्लोटिंग आइलैंड सेमगतनबा सेंटरना लुपा करोड़ 1,450 सैंक्शन तौरकले ओ लुखोय लोकताक फ्लोटिंग आइलैंड सेमगतनबा सेंटरना लुपा करोड़ 1,450 सैंक्शन तौरखरे फ्लोटिंग आइलैंड असि सेंगतपा हौरकपदा लोकताक असि टूरिस्टिंग यामना पुकनिंग सिंगसिनिंगाई ओइरबा मफम अमा ओइरगाने स्टेट असि की मसागी ओइबा इनकम निंगथिना लैत्रबसु टूरिस्ट स्पॉट सिंग सेमगतबा यादे हाइबा चीफ मिनिस्टर की इंस्ट्रक्शन अमगा लोइनना टूरिस्ट स्पॉट सिंग असि सेमगतपगे थबक असि पाइखतपनी हाइना ngarang tourism department na Kamjong district ki manung chanba Ramrai khulge Ramrai eco tourism park ta pangthokiba World Tourism Day gi thoramda chief guest ki warol piraduna tourism minister olukhoina phongdokhre state sida han boina GI power substation sangakhre district ahum da phangliba petroleum singthoklabadi chahi da lupa crore chamri hena revenue lakane power minister Manipur da han boina ngasi northeastern Region Power System Improvement Project NI RPSIP ge makhada Imphal East ki Thongju Part 2 da Power Minister TX Biswajit na 2x10 MVA 33/11 kV gas insulted substation GIS sangakhre state asida ihan hanbo oina asigumba GIS station ama sangabase Manipur State Power Company Limited amasung Manipur State Power Distribution Company Limited ke achievement ne masina jaga aduda reliable amasung quality power supply da achoba mateng oiragani haina thoram aduga mari lainana power minister TH Biswajit na phongdokhre mahakna makhata na haikibada GIS substation ase conventional substation ase dagi hena khudong chaba kaya lai nauna sangari ba substation ase na conventional substation ge space dagi chada tara khaktamak mathau tai state ase da hana ATC ge Loss chada nifuga manga oirambadu chada kundasmik ani tareta hanthanba ngamlei lakadoriba chahi 2023-24 da ATC gi loss ase chada taraga ni thoidagina taraga manga da hanthana na bahonari government amasung department na state ase da season aduna leidiba yamlaba natural resourcing ase season na ba honabagi saruk ama oina mini hydro power project MHPP gi mafam 18 identify tawba loirei
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯂꯝꯗꯝꯁꯤꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯔꯝꯕ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯑꯣꯏꯜ ꯑꯦꯟ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯁꯤ ꯅꯤꯡꯊꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯅꯕ ꯆꯥꯅꯕ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯁꯤ ꯐꯪꯕ ꯃꯐꯝꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯂꯧꯊꯣꯛꯍꯧꯗ꯭ꯔꯒꯁꯨ ꯑꯁꯥꯝ ꯑꯔꯥꯀꯥꯟ ꯚꯦꯜꯀꯤ ꯕꯦꯁꯤꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯃꯅꯤꯄꯨꯔꯒꯤ ꯊꯪꯅꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯗꯨꯃꯛ ꯀꯥꯟꯅꯕ ꯐꯪꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯖꯨꯚꯦꯅꯥꯏꯜ ꯀꯝꯄꯦꯅꯤ ꯑꯃꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯀꯤ ꯁꯔꯚꯦꯒꯤ ꯑꯌꯥꯝꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯍꯦꯟꯕꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯂꯥꯛꯄ ꯌꯥꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯀ꯭ꯔꯣꯃꯥꯏꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯝꯁ꯭ꯇꯣꯟ ꯐꯪꯂꯤꯕ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯠ ꯆꯪꯍꯟꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒ꯭ꯌꯥꯁꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯩ ꯄꯤꯕ ꯌꯥꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯋꯔ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯩꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯒ꯭ꯌꯥꯁ ꯏꯟꯁꯨꯂꯦꯇꯦꯗ ꯄꯥꯋꯔ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯒ꯭ꯌꯥꯁ ꯏꯟꯁꯨꯂꯦꯇꯦꯗ ꯄꯥꯋꯔ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯏꯈꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩ ꯃꯨꯠꯈ꯭ꯔꯕ ꯃꯇꯝꯗ ꯒ꯭ꯌꯥꯁ ꯏꯟꯁꯨꯂꯦꯇꯦꯗ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯃꯩꯒꯤ ꯕꯦꯛꯑꯞ ꯄꯤꯗꯨꯅ ꯃꯩ ꯉꯥꯜꯍꯟꯒꯅꯤ꯫ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭रिꯛ ꯄ꯭ꯔꯣꯖꯦꯛ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯩꯒꯤ ꯃꯦꯒꯥꯋꯥꯠ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯇꯤꯄꯥꯏꯃꯨꯛ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯉꯝꯂꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯛꯇꯒꯤ ꯁꯨꯡꯕ ꯌꯨ ꯖꯨꯗꯤꯃꯥ ꯋꯥꯏꯟꯅ GI ꯇꯦꯒ ꯐꯪꯕ ꯑꯍꯥꯟꯕ ꯑꯣꯏꯔꯦ꯫ ꯑꯁꯥꯝ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯃꯥꯁꯥ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯁꯥꯒꯤ ꯅꯥꯠꯀꯤ ꯌꯨ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯛꯇꯒꯤ ꯁꯨꯡꯕ ꯖꯨꯗꯤꯃꯥ ꯋꯥꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟ GI ꯇꯦꯒ ꯐꯪꯕ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯃꯥꯁꯥ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯑꯦꯃꯥꯏꯂꯣꯄꯣꯛꯇꯤꯟ ꯌꯥꯎꯕ ꯊꯥꯡꯗꯣꯛꯂꯕ ꯆꯥꯛ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯖꯨꯗꯤꯃꯥ ꯌꯨ ꯑꯗꯨ ꯁꯨꯡꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯥꯝ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯏꯟꯇꯤꯁꯠ ꯀꯤꯁꯣꯔ ꯀꯨꯃꯥꯔ ꯒꯔꯒꯤ ꯁꯔꯃ ꯑꯃꯗꯤ ꯃꯥꯏꯕꯣꯡꯁꯥ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯎꯇꯝ ꯕꯥꯏꯊꯥꯔꯤꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯊꯧ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯌꯨ ꯑꯗꯨꯕꯨ GI ꯇꯦꯒ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫